Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maroiba pau rang tamu da kapnabada kuki jogi mioi tara hena sikibada yawba mioi ama masak khangma ngamkhre tathang kawi hairi khulda ken bear thugai duna maghankhre Assamnagi pusilakpa oigani haina thajaba ken bear sing Nscn Wangtangkhul Regional WTR gi lanmi singna fagalaba matung miya mamangda thugai duna manghankhre hairi pau sina hai anaubu chahi lakhibaga loinana Nscn Wangtangkhul Regional WTR na thasi kutgani thoida thokiba order amada Ukhrul district ta payai kabani sa amadi yuyon ma athing matham khraba matung miyoi kharana thasi kutnga mari da Ukhrul da pusilakhiba ken bear case chaniga kuntaruk Nscn Wang region na fagatki hari fagalaba ken bear sing adu ngarang Ukhrul da laiba Nscn Wang region ge office campus ta Tangkhul civil society gi bihut sing yauna thugai du da manghan khibani hari ken bear sing thugai du da manghan badu da saru yakhiba Nscn gi Wangtangkhul region ge official sing na phongdok khibada Ukhrul district ta payai kabani sa pusilakpa amadi yonba thengnarabadi akan machairak pigani haina laukhoki hairi National Army Burma Knab mioi ni haina chignaba singna moreda Nscn IM gi member ama nongmaina kaptuna Hatkhre hairi press na phangba pawgi likuna magi matungina moregi galngam beng da leiba jamthang wifi humpu hariba mioi asi Knab gi kangbu na faduna pukhroba matung nongmaina kaptuna hatoklamkhibani mioi asi hatringai mamangdam haki imung manungda Knab gi maikaidagi ransom oina lupa lakh manga pinaba demand tawraki adubu imung manungna sel adu piba ngamdabadagi hatoklaga hundoklamki mara asida Nscn gi cabinet secretary wifi tribal council gi maikaidagi jamthang Wi-Fi asi Nscn gi Wi-Fi region gi assistant political organizer ni haina phongdokpaga loinana laikhidabagi mafamda ikai khumnaba ulakre laikhidraba IM gi mioi asi moreda leiba mahaki manau nupa amagi mayumda lakpada Knab gi kangmuna faduna pukraga hatkibani ningsingba yabadi Nscn IM gi makhada leiba Wi-Fi tribe council amadi Kuki tribal union hariba lup ani asi Kuki gi civil body sing amadi khulai paiba lup singna thingma thamliba lup National Socialist Council of Nagalim Nscn gi Nifutaruk suba rising degi thoram naga miyang gi panthung yaudriba fawa changsin khigadi haiba laison gi thorom ga loinana lobasi gi council headquarter lairiba Hebron da pangthokthre January 19 da camp Hebron da pangthokhiba rising degi thoram adu Nscn gi vice chairman Tongmet Wangnauna luchingduna pangthoki thoram adu da member sing na naga sing masa maromdom laingak chanabagi khongjang asi kathokpaga loinana member sing na panthung yaudriba fawa changsin gadabani haiba wasak Nahona na lominaki tharonga mari lenana vice chairman Wangnauna Naga gi khongdang asi gi damang masing thingam draba mioi kya na punsi kat khrabani Nscn asi kumja 1975 ta Silong Accord tawduna Naga miyam gi aningma ama apamba namthak tawroga warisin purang na bohona ki badu dagi tangai fadan anauba mapok ama oina kumja 1980 da poklakhibani Isak Chishishu TH Muiba amadi SS Kablangna luchingduna Nscn asi Naga political struggle asi anauba mayol amada pusinba hauki Naga nation ama amadi Naga gi tiyas munkhiba yaba tangkak amada Nscn thoraktuna anauba khongjang ama changshenduna Indian constitution gi makhada changjakhraba Naga sing adubu singna duna lup asi tholakhibani lup asina changsilakpa khongjang asida Bharat Sarkar gi lanmi dagi pressure kaya mayongna ki chahi kun hena Bharat lanmi ka mayongna duna laklaba matung New Delhi na political gi oiba wari sananaba khongthang lawrakpadagi Nscn na political gi wari sanaba haurakhi masigi matung inna Bharat Sarkar na kumja 2002 gi July 18 da Amsterdam gi Naga gi unique oiba history sakhangki matungna 2015 gi August 3 da New Delhi da framework agreement khuyek pinaki hariba framework agreement adu khuyek pinaba matam adu da Prime Minister Narendra Modi amadi ma ki sarkar gi makok thongba official kaya saruk yabaga loinana malem pumbada live broadcast uduto uhanki asumna political gi oiba tangka ani changsin mangam khraba phawbada Bharat Sarkar gi agency singna ethical oiba thawong kaya chathaduna Naga gi movement asi manungda machoi tahana ba honarakpadagi ngasi su achauba singna ba ama mayoknari maram asina Nscn gi member singna matam pumbada mikupna hom singna leiduna tangna phangba santi gi khongchat asibu maning halanna ba honaragliba sing chection gadabani ekoina iswar gi mafamda changjaduna Naga miyangi masa maromdom lepchana bagi hak asibu ngakpa ngamlaba Naga miyamu kanba ngamnabagi damak thongna amasung pangal pibinaba isorda haijasi Nagalim asi isorna piba Naga gi lamni khongjang asi Nagalim for Christ haiba banner gi makhada leptana changsin khigani haiki makhata na Wangnauna Nscn na Naga gi issue bu international platform da mai pangna pukhatuna Unrepresented Nation and People's Organization UNPO gi member oiba ngamkhibaga loinana United Nations Human Rights Forum da khongda basu ngamkhre asigumma mai pakpa sina Naga gi maning tambagi khongjang asi malengi miyamna sakhangle haiba du taklabani Indo Naga political wari sanaba si makha chathaduna Naga miyamna yaningadaba framework agreement amadi Naga gi unique history da yumpham oiba warisin ama purakpa ngamgani haibigi thajaba ngasi sumangdri 86 suba rising day lakpa asida ikoina isorda changjaduna haijabaga loinana Naga singi masa maromdom lepchabagi khongjang makha chathaba ngamnaba nijarasi hairi
Editorial kalam o kangla pau dagi lakhocherake Manipur watho ki waroishin puraknabagi progress miyam da khangalu. Manipur amasung Myanmar da base tawba chin kuki jogi khulai paiba la lawba singna mite amasung Nagada nongmai chindon onsin duna hatpatupagi thabak sing leptana chatharagli sina maram oiraga kanglu maselgi marakta hatna sunabagi tamthiraba crime sing thohannabagi maram oiragli basi laibak thibani chin kuki jogi lalhobani haiba singna lamda masigi yelhomi mite amasung Naga miyangi mathakta singna duna terrorism gi thawong sing chatharagli basigi maram karigino haibadu thidok tuna matam chana laksinaba honna hodaba tarabadi maihau langpok mikap mirau khonna nilakani asiguma laibak thiba thodok sing asi makha tana thohandana ba karam makhalgi thawrang lokhotkadage haibadu central amadi state government gi maikai degi lokhotpam thokpa thabak lokhalu chin kuki jogi khulai paiba narco terrorist na hauki bachahi 2023 gi May ahum dagi khanghaudana mitei miyamgi mathakta landa sinduna mitei singi yum kai mai thaba amadi mioi kayagi punsi khangu thakta pikham nahan bagi war crime chatharakhiba chahi ani mapung phajilakle loikham naidaba landa ase hojik su leptana chathariba sigi maramdi Manipur gi apun masaktam thugairaga kuki singi oiba laibak jalengam semgani hariba sini jalengam semagi pandam phangdriba fawba makhoigi landa gi khongpham handokloi haiduna watho asigi waroishin puraknabagi matam kana amatana haiba ngamdabi phibam da leiri adubu watho asigi waroishin puraknaba India government gi luchingba singna akan mamong da hotnari hairabasu karama matam amadi karama mamong da waroishin purakadawri bage haiba miyam da khangan balaitri amarom dana India government na muknari ba ni gi mihut singa wari sanaraga waroishin puraknaba honari ba sida nakal namatagi oiba thauselda kuki gi luchingba sing khaktaga wari sanabagi thabak chathari nakal ani gi marakta hanna sunaba thokpagi waroishin puraknaba honabagi mahuta nakal amakhakki wari sanabana kaidongwaida waroishin purakpa ngamloi haibasi central government gi luchingba singna khangdabagira natraga khangna chathaba tarabadi nakal amagi mioi sing adu makhoigi aningba apambagi makha pona chatkadabani haribra haibasini laiba asigi mathakta landa duna Manipur gi manungda kuki singita oiba tonganba Leiba ama semnaba hotnariba asigi mastermind oibada natana langi mathau taba polam sing yauna selgi mateng pangliba mioi sing adu kana kanano haibadu masak khangba ngamdrabadi watho asigi waroishin purokpa ngamloi leibak thugaina balandariba terrorist singna sogaliba singi manungda Manipur Legislative Assembly gi kuki MLA tara yawi haiba khanglabasu ngasi phawba lengakna makhoigi mathakta logi oiba thaba amata lokhotpa ngamdriba sina takpadi landa asibu lautunabada central government amadi state government gi khut yaurabra haiba miyangi mafamda leiriba chingnaba wahang asi kohannaba paukhum kanana pigadawribage leiba asigi mathakta landa duna war crime chathariba sida mapa leiba ki khut foreign hand yawi haiba khanglabasu karamba leiba ki khut yauribano haibadu miyamda khanghanaba leitabana central government gi thauselda chingnaba amadi pendaba leiriba asi afaba khudam nate masina maram oiraga landa asi proxy amasung geopolitics da mari leinaba landa ni haina miyamna fongna lawrakhibani tholi balan asi proxy amadi geopolitics ka mari leinaba lan oirabadi central government na lamhen tu henba mioi khujo kharagi landa asi laksin na bahona dabagi maram karigino kumpu ba mawongda loikham naidaba landa chatha handuna miyamgi punsi amasung lanthum manghanaba manung lenba mawongda waroishin puraknaba honari haiduna kumhai yengbagi thawong chathaba amadi miyamgi pukning phathanaba honaduna ngahang ngahaki oiba wafamda thajaba pibagi thabak kayam kuina chathaduna leikhigadawribage haiba wahang lekliba sidagi khangba ngamdabagi pangkhai lalakpa thoklabadi madugi tekchak punamak central government gi mathakta tarakloi hainingai leite Fibam asi tahandanaba central government gi luchingba singna sincerity amasung transparency laina honadrabadi poloida faba fal phangbagi mahuta yekna bagalan thengnabagi mahut central government gi mathakta miyamna pendabagi landa chatharak pathoklabadi yekna bana khudong chaba lokhinabagi maram oirakpe yai